आकाशवाणी इम्फाल Kshetrimayum Chitrabhanu na pau pazari Kuntrani suba Imphal Book Fair listing ani kunmanga set Central Library Imphal da heng loshilagani Loshinbigi thoramda Art and Culture gi Commissioner Ais Gyan Prakash Saru yagani Loshinbigi thoramda Kuntrani suba Imphal Book Fair gi report puthokpa nat ki oiba thoram sing pangthokpa amasung tongan ba changdamnaba kayada makong mothang tarba singda manamatum yenthokani Assam Rifles and Sinduna Inter-Village Football Tournament amma Chandel Zilagi Ceylon Village sangasi pangthokre lamdamadugi na singda masama ufana lehna ba amadi sana khonobugi lamda sharuk yahna bagi pandamda tournament assistant bani amoromda varat lanmina sinduna Christmas ka mari lenena IDP zingi oiba thoram ama sanga University Churachandpur da hangba relief camp da pangthokre maduda tongan ba nat ki oiba masana kaya yauna thorum kaya pangthokhi Rashtrapati Draupadi Murmu nangasi Rashtriya Vigyan Puruskar listing ani kunmanga gi manasing kusinakre New Delhi gi Rashtrapati Bhavan da pangthokpa thoram amada science technology amasung innovation gi lam kya da thoido hindokpa thabak tawba miyoi sing bu puning thogapo oina manasing asi kusinabani Rashtriya Vigyan Puruskar gi anishuba edition gi oina manasi category mari da pibani sakna raba baigyanik nipan da baigyanik Sri Award aduga naha oiriba baigyanik tara mari da Vigyan Yuba Sandiswara Vatnagar category da mana pire aduga Vigyan Team Award na CSR gi Team Aroma Mission da pire Housing Chathariba Special Intensive Revision gi saruk am oina Election Commission ngasi Rajya Mari amasung Union Territory amagi draft electoral roll fongle Hariba Rajya Mari adudi Madhya Pradesh Chhattisgarh Kerala amasung Nongchuk Bengal ni amadi Union Territory Andaman and Nicobar ni Rajya Mapan amasung Union Territory ahungi oina anishuba tangkaki oina SIR gi electoral roll sing November mari da pangthoki Pakshana Chathariba electoral roll gi revision asi matang chehi gi February tara mai da fongadaba final voter list puthoklaba matung da loshingani Kendra gi Lohsung Mantri Shivraj Singh Chauhan Hari Sasinaba Marumarang amasung til hidak sing puthokpa thingnaba bill ama puthoknaba sarkar ne sem sari Rajasthan gi Nagaur jila da pangthokpa Rajya Thaki Longmi singi mifam amada wafamasi Sri Chauhan na phangdokhibani mangna hai hiramasi gi matang da anoba law ani lakliba sangsad ki mifam da puthoklagani Sri Chauhan hai asigumba thabok thoram sing tawbo thingnaba sarkar na khongtang kaya lokhatle Rashtrapati Draupadi Murmu Hari leba asigi security amasung amato oiba amadi apunbagi saktam ngapada Intelligence Bureau na singthaninga oiba thodang lori New Delhi dangasi kuntrani palak suba Intelligence Bureau Centenary Endowment Lecture pibada Rashtrapati Hai haukiba cheitara asida IB gumba agency singna leba ki manungi oiba singnarakpa kaya manghanba ngamki IBS leba asigi miyamnadi udaba heroes ni haina Rashtrapati na thagatki Matam sangna pollution asolaba Delhi de labor water body sing amung hana samjinaba lupa koti chama thadanaba Delhi ki mantri mandal na warip laure Delhi ki environment mantri Manjinder Singh Sarsa na hai khongtang asina lamdam asida pollution laksina bo honaba da achawa mateng oiragani mangna hai leba ki konung Delhi da grave for muthalabasu no PUCC no fuel campaign di makhatana adumak chathaki gani Kendra ki Personal Public Grievances amasung Pensions Mantri Dr. Jitendra Singh na New Delhi ki Indian Institute of Public Administration da pangthokpa taramanga shuba pension adalat da sababdi oina sharuk yagani pension adalat asida tongan ba mantraloy amasung bibhag kun mari gi pensions ka mari lena ba matam sangna panduna leramba wakat lising am hena lushingani mantri ni hai masina pensioner singi hana panduna leramba wakat sing lushinba ngamduna makhoi gi hak sing phangan ba ngamgani Kendra Lohsung Mantri Shivraj Singh Chauhan Hari Vikshit Bharat Ji Ramji Scheme gi makhada lupa koti lakh ama makhai kaithona ba prastab tawri masi khungangbu mapung phana chakhathan ba amasung thabak phanghan ba thadan ba sanfam ni video gi khuthang na piba paujal ama da mantri hai sinmi singda hojikti numit chamani gi mahutta numit chama kun mangani thabak soidina piragani mangna hai MG Narega gi mingda leba subulana lamjing na ba atamna na amakasu honarakli mangna hai scheme asi MG Narega digi hena khumang choksun ba scheme ni Orissa gi Maltangiri jila da Nupika da tara yauna Maois kungini thoi sarkar da ngasi changjai rakre makhoina raise gi DGP YB Kurenia da changjai rakhibani thorum adu da wangang bada DGP ni hai changjai raklaba Maois sing mahausa gi punchi da hanjinda ba hona bada sarkar na khudong jaba kaya pirgani paul sere